Imphal East District की Sangaipat leiba Directorate of Sericulture की office complex the Central Force की temporary base scheme Sajinaba Hotnarakpadagi leikai की meeyam Irang Hourakhre tawdok thokpamdagi phangba paw amagi matung ina ngasi numit yungma matung pung ahum lom tarakpa duaida Indian Army की gypsy ahum bus ahum amadi tata truck gari mari Directorate of Sericulture की compound na thawzilaktuna mafam adugi akoiba mafam singeng sinke Army की गाड़ी सिंह परेंग परेंग थौजिलकपदु लेकाई की मेरा पाइबी सिंह न उबदगी मफमदुदा थोमजिलक्तुना सेरिकल्चर की डायरेक्टर का पाव फाउना न बहोनके अदुबु डायरेक्टर फोन पाइरक्तबदगी पाव फाउना बंगमदबदगी मियामदु इरांग होरखे तुंगदा इम्फाल ईस्ट डिस्ट्रिक्ट की एसपी की एसएससी वकांत लाक्तुना मेरा पाइबी इमा सिंह पुनिंग फाथाबगा लोइना मकोक थोंबा ऑफिसर सिंगा पाव फाउतोक नतुना सेंट्रल फोर्स सिंह सेरिकल्चर ऑफिस दा लेहलरोय हाइना थाजब पिरक्पदगी इरांग अदु नेमथके SP da koina hange ibunga si kamai tawbono si laidori bra Imphal area manung sida sidadi ja singoi sida thambagi di thambiga no khoi yaroi kholo haibna chingma mayam haire ba SP do maitem jani ko do khoi phajana wari tawna bidagi e ima khoi su khana rugi ge jaga yengo na sumai tawbone na moi thairaga bidi khomam ko gari ani le hobodo moi adu gi thodu chakre ba hojik je amanung amta laitre adubu khoi section thorang tawdabadi yadabani na ima hoin tawrise director gi mayumda amtang laga hojik sugam chiraba matam asidaysa mana akhoi Sangaipat asida mana asuk chawba department amagi director oidana leraga any phone pai tawba matam da pairak tu se kari gi maram gi no sini was akhoi hangadorise aduna hauji akhoi director mayum da chaluraga karigumba mana thamaroi haibagi respond ama pirakpa natragadi center post laaga laigidabagi sarukpudi akhoi masi moi changak tanabagi damakta director gi halaga akhoi officer je solon jangani